COVID-19 na maram oidana school su kuina hangludre ko adudi ngasidagi class amuk tawba horasi question ama hange tomba adudi hayo I am beautiful haibasi kari tense no hairo Paja adudi past tense kamdam na past tense oigadauri ba Pajadi mamang ngaydadi hanadi amna pajarami dudi ha tomba karigino nang na ayusin ang ginamanaba atayda sakti haidana hekek WhatsApp the message thai harisha sorry miss wafam do miss na aron bo oina thamba pame haibado khanghaudabadagi ne miss Pai nupa, asing do hayo ko. Paisa do mangundagi nang nuhuran banayabisi nang yarabara. Yaning di sir, paisa do mana ingon da pirak bane. Ay nuhuran banati. Fare do di nang hayo. Paisa do mana nangon da karam mamatam da pirai. Sir, ay githang do. Mana ubo matandani. Hai, apang ba, budu, sam khutkak la khak tuga. Nangi sahi matang si yobudadine, Albert Einstein khoido, magi class tu da, rank 1 ni taribdo. Aduga nangi di kamdau ba. Adu budi, sargi sahi matang adu da, Hitler su, sai taudunu sigiye, sargi di kamdau ba. Natrabay. Ibungo, nangbu iskun chalage hari bro. Oh, pare. Laikan na tamgada bani ko. Ok tabasing na ok jai. Jadun laiba mi sing na jathai. Aduga atan basing na tan chai. Kau ganu ko. Tan baya de sudi. Ko laikan na pagada bani ko. Hoy pupu. Pupugi, praman sing sifaldi, may tayo pupu. Nangi, hapu chen ba namana ba khara tinari ba do. Pupu yaning de ko. Ngai ko. Nangi parkha haidok le hai badai. Nang bu pass tawra bro. Ha, pass tawra bra. Kar mai tawra ge ba. Tawre pupu. Adun jana ubam di sa baza ni. Aseng bai ni ko nangi sha. Ngakra chabagi wari gadudi na teko ha aseng bai ni ko ngakra chabai wari dudi na teba karino pupu ngakra chabai wari haibo karino khangdeba karino ngakra chabai wari don telebiro ba pupu telebiro ba kaisu na teda akhoi gi ngakra chabagi yamna nungai rabo wari ama lei mado ai lirakki ko madu lirakki Taro. Class 3 tamliba chauton do school gi chahi gi parkha haidok le haina baduda yengluni haiduna chatkhibodo yamna harauna maithong maka lamna chongduna lakle magi mawong aduda mai paklam lani haibagi wakhalda mapana hangi kamdore bungo chautona wakhal nungai na maithong maka lamna khumi baba ai fail oire laik laisu haijadaba mapado fail oiba natraga pass tawbagi wahan thokto madi thoina khangludana machagi mawong matau maithong adu de yenglaga mai paklabani khanduna chautongi mama da onsillaga mana harauna hairai mama isa parikha fail oire haine he awang thangmugi tei makhoida ngakra lei haibani leiruso Mama adusu lai kaya haijadabanina harau na chatkhraga nga leiruraga makhoi ahum hauna chaminare chak toklakpagi aduda chautona mapada yamna wakhal tana hairai baba pass tawba haibasina hena wangba mathangi class tuda makha tamthadauba aduga fail oiba haibasina hanagi class tuda chahi ama amuk hanjillaga tamkhigadauba aise pass tawba natte
फेल ओइबने हा फेल ओइबगिनेबा नंगना ngakra charido ising thaknanaba thangalakliba chaisel aduna khanglang langsilakpabu chauton ngak thokpana ngaude isumna ma chaisel mapaladu naplaga yaukhre ne chini ne ngakra chabugi wari haibudo